How we go to Anawagi. Good evening, ma'am. Hayangdi mase mangani gi suti lakpase loire hayangdi hangi dorabani aduna no yung mamanaba ma'am na hayang lakrobina magi pot ma'am ama chilayeba adu layuba chatuini layba chatuiba ado khoi parusi noi chong aina nang naba pharabo aina haiba jai rong dugine adu koi chaturai di mana gi dare sik chali yung ado aina doctor da pusi aiba mana thi ekdam khoi parusina kapasina mapana to kaim tor phajagini ayini macha kapase uraga aduga nongsu piti chuba ina voice over tawbane akhoi yumbugi garage se asi tinneba ko adu nong churabina go ai nong chubai makon na yam kanna hauba adu nong marak se da ni sisu yauri ara awada lo gara go jino bai ga haire chakre na baga phangre na hi le ram baga oi ai kamai jo kamai chakre de kamai de nong de ko dim dau re ma nongsu makup churi tuga isu moi chakharaga duk thadoe isu satagi cha dina tre kaino horlicks oina theenga sidi atuga moi lakpada cha hijang loisallage na ina sai singarangi blog tugi makha tabani boko ma nga do thongi drabani na irol ma sagramina nungthang oina thonga ge nungthang oina thongbagi sigina gi thongbagi na na hijang se khara hapaga hayeng ma mu khara chara wanjarani aduga ma jo khara pugi duini abase dagi chakharaga baro gi do so ada chak taman lauraga dum hijang nu chajaurani ado nga sing uthoge nga tawbasi so matam phana kuina changi ko aduna ina nga hana tawthoba khara hena sima hengere nga tawbasi nga je yam hena tawsan gerasu ko kasen gerasu hijang thongboda khara hawbo wat morai khal ado igi hijang se saugale nga tawba loire hijang saugalak pawda moi laktri se karigino hangde haiba tawbaga lae nongsu khara khara tari nga ra paru cái gym tolo pura tolo ke ba cricket sane aina bida do na phara ba ka mo ole nga cricket saro sa mana le re ye bita ate ke le tem le kra ye de kari bing no se kari bing no si kip style tu anda mari jing bi do mo mo dum bi mari pa de gi ro si bu kari da pang no se lagi yo ma sina kari sina le mot mana le nang no ini ona na sui dre magi sina number kya no pa ona de bola kana han baga man mo ana nga yai ge nga ma sa khale le ro hai mani sam la o ga ya phajau ni paru bi chang yai na bagi te nayo kai tang ha de hai do ma si du do do ga han bi de amo lo kan sau ni ma mil ke hong na gai lau ni paise mil ke hong na na mil ke hong na ani mo hai ramoi mil ke hai ramoi hong na hai ramoi asa paise kamu mil ke to hai ramoi asa ni bi na hong paise sasta paise khosta paise to mil gaya hong na nang pu gi ro jai na ai buroi ai di dum kam chui dum da hapaga nga se hao go se anawagi nga se ka se ba ja ka te gap to ni tra singa si yai be so haure thong ba budi ko ando aina sumaina aigi taida tawada tawraga yai thoke tawbani ado hijang su loire sak su loire maina hoje che yai ramani aduga hijang aigi su loire ko gi sana ba se leire aduga khoi chakcharing ide dum nga si su khapana kangchal lamani aduga aidi chakchaba thuiba ko chaksu yam hena chadabani na aduna ai moi mapa macha moi de sare aduga aina samai se taphallaga yairamani tawani se ado adum prek ti khara bi laurame mathang makha onthoke daw ado singa onthoga sumai yai san thamgra de ko tare ni par muk dum hapaga kangchoi hapada kangchoi thongda hawreba nga matum leirektaba matang su yawrakpada si ne yam kaino tawba haitare ado agi nga se nga ondok onjin tawdana yai thoe phanadi yame aduga
ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗꯒꯤ ꯑꯆꯥꯔꯁꯤꯗꯒꯤ ꯑꯃꯨꯛ ꯕ꯭ꯂꯣꯛꯁꯦ ꯃꯈꯥ ꯇꯥꯕꯅꯦ ꯑꯆꯥꯔꯁꯦ ꯅꯍꯥꯟ ꯁꯦꯝꯈꯤꯕꯗꯨꯅꯤ ꯃꯥꯒꯤ ꯄꯨꯅꯕꯒꯤꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯔꯗꯤ ꯂꯧꯊꯣꯛꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯟꯇꯦꯅꯔꯁꯦ ꯃꯥꯅ ꯑꯗꯨꯝ ꯑꯥꯗꯗꯤ ꯖꯥꯔ ꯂꯩꯕꯅꯤꯅꯀꯣ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ나 ꯑꯗꯨꯝ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎ ꯑꯗꯨꯝ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯔꯗꯤ ꯈꯪꯉꯔꯣꯏꯕ ꯑꯗꯨꯅ ꯑꯥꯗ ꯖꯥꯔ ꯄꯨ ꯆꯠꯄꯒꯤ ꯑꯥꯗ ꯖꯥꯔ ꯂꯩꯕꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯏꯁꯇꯤꯜꯒꯤ ꯇꯤꯐꯤꯟ ꯀꯩꯅꯣꯁꯤꯗ ꯀꯣꯟꯁꯤꯗ ꯍꯥꯞꯆꯜꯂꯕ ꯑꯥꯗ ꯅꯪꯒꯤ ꯖꯥꯔꯗꯨꯗ ꯍꯥꯞꯆꯜꯂꯨꯔꯣ ꯍꯥꯏꯅ ꯑꯗꯣ ꯄ꯭ꯂꯥꯁꯇꯤꯛꯀꯤꯗ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯅꯤꯡꯗ꯭ꯔꯕꯀꯣ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯩꯅꯣꯁꯨ ꯀꯟꯇꯦꯅꯔꯁꯨ ꯂꯩꯁꯨ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯀꯣꯟꯁꯤꯗ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯖꯥꯔ ꯄꯨꯊꯣꯛ ꯄꯨꯁꯤꯟꯁꯨ ꯌꯥꯔꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯕꯤꯔꯦ ꯑꯗꯨꯒ ꯁꯤ ꯃꯥꯅ ꯈꯥꯏꯕꯣꯛ ꯑꯃ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯥꯏꯕꯣꯛ ꯑꯃ ꯂꯧꯈꯤꯗꯣꯔꯤꯅꯤ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯅ ꯍꯤꯟꯖꯥꯡ ꯈꯔ ꯍꯥꯞꯄꯤꯔꯦ ꯍꯣꯔꯦꯟ ꯃꯥ ꯑꯥꯗ ꯌꯧꯕꯒ ꯈꯔ ꯆꯥꯔꯨꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯆꯥꯔꯥꯁꯨ ꯂꯣꯏꯔꯦ ꯁꯣꯅꯨꯒ ꯄꯔꯨꯒꯒꯤꯗꯤ ꯁꯣꯅꯨꯁꯨ ꯉꯁꯤꯁꯦ ꯇ꯭ꯌꯨꯁꯟ ꯂꯩꯕꯀꯣ ꯁꯣꯅꯨꯒ ꯃꯄꯥꯒꯒꯤ ꯀꯩꯅꯣ ꯆꯠꯈ꯭ꯔꯦ ꯇ꯭ꯌꯨꯁꯟꯗ ꯄꯨꯡ 8ꯗꯒꯤ ꯂꯥꯛꯎ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯅꯣꯡ ꯆꯨꯕ꯭ꯔꯥ ꯈꯟꯕ ꯅꯣꯡꯁꯦ ꯆꯨꯗꯦ ꯋꯦꯗꯔꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯣꯅꯨꯒꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯃꯄꯥꯒꯤ ꯑꯃꯨꯛ ꯋꯥꯕꯤꯔꯦ ꯑꯩꯅ ꯅꯣꯡ ꯆꯨꯔꯗꯤ ꯑꯃꯨꯛ ꯂꯝꯕꯤꯗ ꯐꯔꯛ ꯇꯥꯅꯦꯕ ꯆꯠꯄ ꯑꯗꯨ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯦ ꯋꯥꯕꯤꯕ ꯅꯣꯡ ꯆꯨꯔꯦ ꯋꯥꯕꯤꯕ ꯑꯗꯣ ꯂꯝꯕꯤꯁꯨ ꯐꯠꯇꯕ ꯃꯥꯜꯂꯦ ꯁꯣꯅꯨꯕꯨꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪꯇꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯍꯧꯖꯤꯛ ꯄꯨꯡ 8 ꯇꯥꯔꯦ 8ꯗꯩ 10ꯐꯧꯇꯪ ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯑꯥꯎꯠ ꯄꯥꯁ ꯂꯥꯛꯄꯩꯅ ꯄꯨꯡ 6ꯗ ꯍꯧꯒꯠꯂꯒ 5:30 6ꯗ ꯆꯠꯄꯅꯦꯕ ꯉꯁꯤꯗꯤ ꯖꯣꯏꯅꯤꯡ ꯇꯧꯔꯗꯣꯏꯅ 12ꯗ ꯊꯨꯡꯉꯁꯨ ꯌꯥꯏꯌꯦꯅ 8ꯗ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯁꯣꯅꯨ ꯇꯨꯡꯗ ꯃꯥꯡꯗ ꯑꯣꯏꯔꯦ ꯃꯥꯁꯨ ꯊꯕꯛꯀ ꯇꯧꯅꯤꯡꯗ꯭ꯔꯦ ꯑꯩꯁꯦꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯐꯦꯃꯤꯂꯤ ꯆꯍꯤ 13ꯁꯦ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅ ꯂꯥꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯇꯣꯉꯥꯟ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯩ ꯃꯥ ꯆꯠꯅꯤꯡꯗ꯭ꯔꯦ ꯑꯩꯁꯤꯅꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯩꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯪꯒꯣꯝ ꯂꯩꯕꯤꯔꯝꯃꯦ ꯃꯥꯅ ꯆꯥ ꯊꯛꯅꯕꯒꯤ ꯑꯩꯁꯨ ꯂꯣꯜꯂꯨꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯉꯔꯥꯡꯒꯤ ꯉꯥ ꯑꯌꯥꯏꯕꯁꯦ ꯑꯗꯨꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯨꯂꯥꯁꯤꯒꯤ ꯃꯈꯥꯗꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯗꯤ ꯀ꯭ꯔꯦꯝ ꯑꯗꯨꯝ ꯂꯥꯎꯕꯅ ꯊꯝꯕꯅꯤ ꯑꯗꯨꯒ ꯄꯥꯔꯨꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯃ ꯑꯗꯨꯅ ꯇꯟꯁꯦ ꯁꯨꯃꯥꯏꯅ ꯍꯩꯔꯒ ꯍꯥꯎꯕꯒꯁꯦ ꯈꯪꯉꯔꯛꯄꯅꯤꯀꯣ ꯑꯗꯣ ꯑꯁꯤ ꯆꯦꯡꯒꯤ ꯑꯣꯏꯔꯒ ꯃꯥ ꯍꯥꯏꯕꯅꯦꯕꯀꯣ ꯆꯦꯡꯒꯤ ꯄꯥꯎꯗꯔꯗꯣ ꯂꯩꯇ꯭ꯔꯕ ꯑꯇꯥꯗꯣ ꯂꯩꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯇꯥꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯒꯦꯍꯨꯒꯤꯅꯦ ꯑꯗꯨꯒ ꯑꯣꯝꯂꯦꯠ ꯑꯃꯒ ꯄꯥꯔꯨꯒꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯆꯥ ꯂꯩꯔꯦ ꯁꯣꯅꯨꯁꯨ ꯍꯜꯂꯛꯄꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯈ꯭ꯔꯦ ꯃꯥ ꯍꯣꯔꯂꯤꯛꯁ ꯊꯛꯅꯤꯡꯃꯟꯈꯤꯗꯅ ꯇꯧꯔꯤꯅꯦꯕ ꯁꯪꯒꯣꯝ ꯁꯥꯅ ꯂꯩꯕꯁꯤꯗ ꯍꯣꯔꯂꯤꯛꯁꯁꯦ ꯃꯥꯅ ꯂꯩꯔꯛꯄꯗ ꯁꯣꯏꯔꯕ ꯆꯣꯀ꯭ꯂꯦꯠꯁꯦ ꯀꯌꯥ ꯑꯩꯗꯤ ꯆꯣꯀ꯭ꯂꯦꯠꯀꯤ ꯐ꯭ꯂꯦꯕꯔ ꯍꯥꯏꯕ ꯐ꯭ꯂꯦꯕꯔꯁꯤ ꯁꯨꯡꯄꯥꯏꯃꯦ ꯄꯥꯝꯗꯦ ꯈꯪꯗꯦ ꯃꯣꯏ ꯑꯅꯤꯗꯤ ꯄꯥꯝꯗꯣꯏꯔꯥ ꯄꯥꯝꯃꯣꯏꯗ꯭ꯔꯥ ꯁꯣꯅꯨꯒꯤ ꯄꯥꯔꯨꯗꯤ ꯊꯛꯅꯤꯡꯗꯦ ꯑꯩꯌꯦ ꯄꯥꯔꯨꯒꯤ ꯀꯩꯅꯣꯒꯤ ꯁꯣꯅꯨꯒꯤ ꯅꯩꯕꯤꯕꯅꯤ ꯑꯁꯤ ꯊꯛꯅꯤꯡꯕꯗꯅ ꯆꯥꯛ ꯂꯥꯝꯃꯤ ꯀꯥꯏꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯌꯥꯡꯕ ꯄꯥꯝꯕꯤꯁꯦ ꯑꯃꯨꯠꯇꯣꯏꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯄꯥꯝꯗꯤ ꯄꯥꯝꯃꯨꯏ ꯑꯗꯨꯝ ꯐꯣꯏꯗꯠꯈ꯭ꯔꯒ ꯃꯤꯅꯒ ꯑꯗꯨꯝ ꯍꯥꯏꯔꯛꯑꯗꯤꯀꯣ ꯑꯩꯗꯤ ꯄꯤꯅꯤꯡꯉꯦꯕ ꯑꯁꯨꯃꯥꯏꯅ ꯐꯣꯏꯗꯠꯄꯤꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯥꯕꯁꯨ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯏꯗꯤ ꯌꯦꯅꯝꯁꯤꯁꯨ ꯍꯥꯠꯇꯣꯔꯛꯑꯕꯅꯤꯅ ꯑꯩꯗꯤ ꯌꯦꯅꯝ ꯃꯔꯛꯁꯤꯗ ꯄꯪꯉꯥꯎꯇ ꯍꯧꯔꯛꯄꯅꯤꯅꯀꯣ ꯐꯣꯏꯗꯠꯈ꯭ꯔꯒꯦ ꯃꯌꯥꯝ ꯄꯥꯝꯕꯤꯅ ꯋꯥꯏ ꯆꯥꯏꯔꯦ ꯑꯩꯅ ꯈꯟꯕꯀꯣ ꯍꯥꯏꯗꯤ ꯑꯃꯃꯝꯅ ꯐꯪꯗꯕ ꯑꯃꯃꯝꯅꯗꯤ ꯍꯥꯏꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯤꯔꯥꯏꯕꯒꯤꯗꯤ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯑꯃꯨꯛ ꯐꯨꯛꯇꯠꯂꯦ ꯂꯪꯖꯦ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯂꯪꯖꯦꯛꯇ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯄꯩꯁꯟꯅ ꯂꯩꯔꯕꯅꯤꯅ ꯅꯣꯡꯒ ꯆꯨꯔꯕꯅꯤ나 ꯑꯃꯨꯛ ꯈꯦꯠꯅ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯌꯦꯅꯝ ꯃꯔꯛꯁꯤꯗ ꯏꯁꯤꯡꯁꯦ ꯑꯩ ꯂꯣꯏ ꯐꯣꯏꯗꯣꯛꯈ꯭ꯔꯒꯦ ꯇꯧꯕ ꯑꯗꯣ ꯀꯣꯃꯦꯟꯗꯁꯨ ꯏꯅꯥꯎ ꯑꯃꯅꯤꯅꯁꯨ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯞꯅꯔꯕꯅꯤꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯍꯥꯏꯗꯤ ꯄꯤꯊꯣꯛ ꯄꯤꯁꯤꯟꯁꯤꯁꯨ ꯉꯝꯗꯕꯅꯤꯅꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯂꯩꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯤꯗ ꯁꯣꯝ ꯁꯥꯏꯗꯇꯅꯦ ꯑꯁꯤꯗꯒꯤ ꯑꯁ꯭ꯋꯥꯏꯁꯦ ꯌꯦꯅꯝ ꯃꯔꯛꯇ ꯏꯁꯤꯡꯁꯦ ꯂꯣꯏ ꯐꯣꯏꯗꯠꯂꯒꯦ ꯇꯧꯕ ꯑꯩꯅ ꯅꯍꯥꯟ ꯃꯥꯅꯁꯨ ꯐꯣꯏꯗꯠꯂꯁꯤ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯃꯨꯗꯅ ꯑꯗꯨꯝ ꯊꯝꯕꯀꯣ ꯁꯦ ꯀꯌꯥꯝ ꯐꯈ꯭ꯔꯅꯣꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯝ ꯃꯈꯣꯡꯒꯁꯦ ꯆꯦꯠꯁꯤꯟꯈꯔꯦ ꯑꯗꯨꯅ ꯌꯦꯅꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯕ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯦꯅꯝꯁꯤꯡꯁꯤꯗꯤ ꯑꯗꯨ ꯌꯥꯝ ꯍꯦꯟꯅ ꯐꯖꯟꯗ꯭ꯔꯦꯕ ꯃꯈꯣꯡꯁꯤꯁꯨ ꯍꯣꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅꯅꯦ
ꯃꯈꯣꯡ ꯑꯩꯈꯣꯏ ꯌꯦꯅꯝꯒꯁꯤꯁꯨ ꯃꯈꯣꯡ ꯍꯣꯠꯄꯤꯔꯤꯉꯩꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤꯗꯅꯀꯣ ꯀꯩ ꯍꯥꯏꯅꯤ ꯐꯩꯗꯅ ꯑꯗꯣ ꯃꯈꯣꯡ ꯍꯣꯠꯄ ꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯥꯝꯕꯤ ꯃꯌꯥꯝꯁꯤꯅꯅꯦ ꯃꯌꯥꯝꯇꯅꯤ ꯀꯌꯥꯝ ꯌꯥꯝꯃꯤ ꯌꯦꯡꯉꯨ ꯄꯥꯝꯃꯨꯏꯅ ꯀꯩꯗꯧꯅꯤ ꯅꯨꯡꯉꯥꯏ ꯌꯦꯡꯅꯁꯨ ꯂꯩꯔꯁꯨ ꯌꯥꯗ ꯀꯩꯅꯣ ꯇꯧꯗꯕꯒꯨꯝ ꯐꯣꯏꯇꯠꯈ꯭ꯔꯅꯤ ꯂꯣꯏꯅ ꯑꯗꯨꯒ ꯌꯦꯅꯝ ꯃꯈꯣꯡꯁꯤꯡꯁꯦ ꯑꯝꯇ ꯐꯖꯅ ꯍꯣꯟꯕꯤꯒꯦ ꯂꯩ ꯄꯥꯝꯕꯤ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯄꯥꯝꯕꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯄꯥꯝꯕꯤꯁꯨ ꯌꯦꯅꯝ ꯃꯔꯛꯁꯤꯗ ꯍꯧꯖꯤꯜꯂꯛꯏꯕ ꯃꯔꯣꯟ ꯑꯃ ꯌꯦꯡꯉꯨꯅꯦ ꯄꯥꯝꯃꯨꯗ꯭ꯔꯥ ꯀꯌꯥꯝꯁꯨ ꯕꯣꯔꯥ ꯆꯥꯅꯤꯗꯣ ꯀꯌꯥꯝꯁꯨ ꯏꯔꯣꯟꯕꯗ ꯑꯃꯦꯠꯄꯗꯁꯨ ꯍꯥꯞꯀꯅꯤ ꯌꯥꯝꯃꯕꯅꯤꯅ ꯑꯁ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯕꯨꯀꯦ ꯀꯩꯅꯣ ꯑꯣꯏꯅ ꯃꯥꯒꯤ ꯃꯇꯣꯟꯁꯤꯅꯀꯣ ꯄꯥꯏꯁꯤꯜꯂꯒ ꯁꯦꯝꯕꯗ ꯐꯅ ꯑꯗꯨꯝ ꯐꯖꯔꯅꯤ ꯑꯁ ꯄꯥꯝꯃꯨꯗꯤ ꯄꯥꯝꯃꯨꯏꯀꯣ ꯄꯥꯝꯃꯨꯏ ꯍꯥꯏꯅꯁꯨ ꯀꯩꯗꯧꯅꯤ ꯑꯩ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯟꯅ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯕꯒꯤꯀꯣ ꯐꯨꯛꯅꯤꯡꯗꯦꯕ ꯑꯁꯪ ꯑꯔꯥꯛ ꯄꯥꯝꯕꯤꯁꯤꯡꯁꯦ ꯑꯗꯨꯝ ꯊꯥꯈꯤꯕꯁꯨ ꯅꯠꯇꯦ ꯃꯔꯨ ꯃꯥꯗꯤ ꯐꯕꯒꯤ ꯃꯐꯝꯗ ꯃꯔꯨ ꯇꯥꯍꯧꯔꯕꯅꯤꯅ ꯑꯗꯨꯝ ꯄꯨꯡꯐꯗ ꯐꯕ ꯑꯣꯏꯗ꯭ꯔꯒꯅ ꯁꯨꯡꯑꯣꯏ ꯑꯣꯏꯈꯤꯗꯕ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯥ ꯃꯥꯒꯤ ꯃꯇꯣꯟꯁꯦ ꯌꯦꯡꯉꯨ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯜꯁꯤ ꯐꯖꯅ ꯄꯥꯝꯕꯤ ꯍꯧꯕ ꯑꯗꯨꯃꯥꯏꯅꯒ ꯀꯩ ꯍꯥꯏꯅꯤ ꯈꯣꯡꯅꯥꯡꯒꯤ ꯖꯕꯨꯜ ꯂꯧ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯑꯣꯡꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯐꯣꯇꯣ ꯀꯥꯞꯄ ꯊꯥꯡꯒꯠꯀꯦ ꯇꯧꯕ ꯋꯥꯆꯞꯀꯨꯝꯕꯗ ꯑꯗꯣ ꯐꯣꯇꯣ ꯑꯃ ꯂꯧꯕꯅꯤ ꯑꯗꯨꯒ ꯊꯝꯅꯦꯜꯒꯤꯁꯨ ꯑꯃ ꯂꯧꯔꯅꯤ ꯃꯥꯏ ꯃꯇꯣꯟꯁꯤꯅ ꯌꯦꯡꯉꯨ ꯑꯗꯨꯝꯇ ꯕꯣꯔꯥ ꯆꯥꯁꯤꯜꯂꯛꯑꯁꯨꯕ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯊꯛꯄꯣꯛꯄꯗ ꯑꯗꯨꯝ ꯃꯅꯝ ꯅꯝꯅ ꯂꯩꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯗꯨꯝ ꯍꯥꯎꯏꯀꯣ ꯅꯨꯡꯇꯤꯒꯤ ꯆꯥꯔꯁꯨ ꯆꯥꯅꯤꯡꯉꯛꯇꯦꯕ ꯇꯤꯟ ꯃꯊꯛꯁꯤꯗ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯁꯟꯗꯥꯒꯨꯝꯕ ꯑꯩ ꯀꯪꯖꯈ꯭ꯔꯦ ꯍꯣꯔꯦꯟ ꯑꯩꯁꯨ ꯐꯤ ꯃꯊꯛꯇ ꯐꯧꯔꯝꯕꯅꯤ ꯁꯤꯒꯁꯤꯁꯨ ꯐꯣꯏꯗꯠꯈ꯭ꯔꯒꯦꯗ ꯁꯣꯝꯗ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯄꯥꯝꯕꯤꯁꯤꯅ ꯋꯥꯏ ꯆꯥꯏꯔꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯃꯅꯤ ꯀꯩꯅꯣꯁꯤꯅ ꯑꯁꯤꯗ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤꯁꯤꯁꯨ ꯌꯦꯡꯉꯨ ꯃꯔꯛꯁꯤꯗ ꯌꯥꯎꯁꯜꯂꯦ ꯅꯥꯀꯨꯞꯄꯤꯁꯤꯁꯨ ꯊꯥꯗꯣꯛꯇ ꯌꯥꯔꯔꯣꯏ ꯀꯨꯏꯔꯦ ꯑꯗꯨꯅ ꯃꯅꯥꯁꯤꯡꯁꯦ ꯄꯤꯛꯄ ꯌꯥꯎꯁꯜꯂꯦꯕ ꯃꯈꯣꯡꯁꯨ ꯍꯟꯕꯤꯗ꯭ꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯕ ꯄꯥꯝꯕꯤꯁꯤꯅ ꯂꯩꯔꯕꯅꯤꯅ ꯃꯈꯣꯡꯗꯣ ꯍꯣꯝ ꯍꯣꯝ ꯂꯥꯎꯅ ꯍꯣꯝꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯁꯨ ꯀꯨꯞꯄ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯣꯏꯗꯤ ꯐꯣꯏꯗꯣꯛꯈ꯭ꯔꯗꯤ ꯃꯈꯣꯡ ꯍꯟꯕꯤꯔꯒ ꯐꯖꯖꯔꯅꯤ ꯌꯦꯅꯝꯁꯤꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯆꯥꯕꯁꯨ ꯑꯩꯈꯣꯏ ꯇꯝꯃꯅꯤꯅꯀꯣ ꯃꯥꯁꯨ ꯄꯨꯒꯅꯤ ꯍꯥꯏꯔꯒ ꯄꯨꯈꯤꯗ꯭ꯔꯦꯅꯦ ꯀꯥꯎꯈ꯭ꯔꯕ ꯀꯩꯅꯣ ꯑꯩꯁꯨ ꯀꯥꯎꯈ꯭ꯔꯦ ꯁꯦ ꯊꯝꯖꯤꯜꯂꯒꯦ ꯑꯗꯨꯝ ꯈꯔ ꯀꯣꯝꯃꯦ ꯌꯦꯡꯉꯣ ꯉꯁꯥꯏꯁꯦ ꯃꯐꯝꯁꯦ ꯐꯨꯛꯇꯠꯈꯤꯕꯗꯒꯤ ꯑꯗꯨ ꯁꯤꯗꯁꯨ ꯃꯌꯥꯝꯅꯤꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯃꯔꯨ ꯇꯥꯔꯅꯤ ꯑꯃꯨꯛ ꯃꯊꯪ ꯆꯍꯤꯒꯗꯤ ꯑꯃꯨꯛ ꯂꯣꯏꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯃꯊꯛꯁꯤꯗꯤ ꯄꯩꯔꯦ ꯑꯗꯣ ꯐꯨꯝꯈ꯭ꯔꯒꯦ ꯃꯈꯥꯗ ꯑꯩꯒꯤ ꯌꯦꯅꯝꯁꯤꯡꯗꯣ ꯅꯝꯁꯤꯜꯂꯝꯃꯦ ꯑꯩꯅ ꯍꯦꯛꯇ ꯑꯃ ꯑꯅꯤ ꯊꯣꯛꯂꯛꯄꯗꯗꯤ ꯑꯗꯨꯒ ꯑꯩꯅ ꯋꯥꯆꯞ ꯏꯁꯇꯦꯇꯁꯇ ꯊꯥꯡꯒꯠꯄꯀꯣ ꯄꯥꯝꯃꯨꯗꯅ ꯑꯗꯨꯝꯅ ꯅꯨꯡꯁꯤꯗꯅ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯃꯥ ꯂꯧ ꯂꯥꯛꯀꯦ ꯑꯩ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯇꯧꯕ ꯉꯥꯏꯍꯥꯛꯇꯪ ꯅꯣꯡ ꯆꯨꯗꯕꯅꯤꯅꯀꯣ ꯅꯨꯡꯁꯥ ꯌꯥꯝ ꯀꯟꯅ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯌꯦꯡꯉꯨ ꯄꯠꯊꯔꯦ ꯑꯗꯨꯁꯨ ꯑꯩꯅ ꯊꯥꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯅ ꯑꯅꯧꯕ ꯈꯔꯒꯁꯨ ꯍꯦꯛꯇꯠꯂꯦ ꯍꯣꯔꯦꯟ ꯃꯣꯏ ꯂꯧ ꯂꯥꯛꯑꯒ ꯄꯨꯖꯈ꯭ꯔꯅꯤ ꯑꯩꯈꯣই ꯒꯦꯠꯇ ꯂꯥꯛꯀꯦꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯌꯨꯝꯗ ꯂꯥꯛꯀꯦ ꯂꯧꯕ ꯑꯩꯅ ꯑꯗꯣ ꯄꯤꯈ꯭ꯔꯅꯤ ꯑꯩꯅ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯏ ꯂꯩꯔꯦ ꯑꯩꯅ ꯇꯥꯕ ꯂꯥꯛꯑꯦ ꯏꯃꯥꯟꯅꯕꯤꯗꯣ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯛꯇ꯭ꯔꯦ ꯃꯥꯁꯨ ꯊꯕꯛ ꯂꯩꯌꯦꯅ ꯆꯠꯈ꯭ꯔꯦ ꯀꯩꯅꯣꯅ ꯃꯈꯥꯕꯨ ꯊꯤꯟꯕꯤꯔꯨꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯊꯨꯡꯈꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯅ ꯊꯨꯡꯈꯔꯦ ꯄꯨꯡ 12ꯗ ꯊꯨꯡꯉꯨꯗꯣꯏꯅꯦꯅ ꯃꯥꯅ ꯈꯟꯅ ꯊꯣꯛꯄꯅꯦ ꯑꯗꯨꯒ ꯂꯝꯕꯤꯗ ꯂꯦꯟꯁ꯭ꯂꯥꯏꯠ ꯑꯣꯏꯔꯛꯄꯒ ꯑꯗꯨꯒꯩꯗꯤ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯄꯒ ꯇꯧꯅ ꯑꯗꯨꯝ ꯊꯦꯡꯈ꯭ꯔꯦ ꯑꯩꯗꯤ ꯌꯧꯗ꯭ꯔꯤꯕ ꯑꯩꯅ ꯄꯥꯈꯠꯂꯦ ꯕꯥꯏꯛꯇ ꯆꯠꯄꯅꯤꯅꯀꯣ ꯐꯣꯟꯁꯨ ꯕꯔꯕꯥꯔ ꯇꯧꯁꯟꯕꯗꯨꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯇꯧꯗꯕꯀꯣ ꯃꯥꯅ ꯇꯧꯔꯛꯇꯣꯏ ꯃꯦꯁꯦꯁꯇꯤ ꯊꯥꯕ ꯌꯧꯔꯕꯣ ꯍꯥꯏꯅ ꯑꯗꯨꯒ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯦ ꯊꯨꯡꯇ ꯉꯥꯏꯔꯦꯅ ꯄꯨꯡ 1 ꯇꯥꯁꯜꯂꯦ ꯃꯥꯁꯨ ꯆꯥꯛ ꯆꯥꯔꯅꯤꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯅꯤ ꯄꯨꯡ 1 ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯔꯨꯁꯤꯗ ꯃꯈꯥꯗꯤ ꯇꯤꯚꯤ ꯌꯦꯡꯅ ꯍꯤꯞꯄꯤ ꯌꯦꯡꯉꯨ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯑꯃ ꯅꯥꯍꯦꯗꯅ ꯑꯩ ꯇꯨꯝꯕꯒ ꯃꯑꯣꯡ ꯑꯃ ꯏꯆꯥ ꯆꯥꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯇꯟꯗꯅꯀꯣ ꯏꯔꯣꯟꯁꯜꯂꯦ
ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯣꯝꯂꯦꯠ ꯑꯃꯃꯝꯒ ꯇꯧꯔꯒ ꯉꯁꯤꯒꯤ ꯕꯥꯔꯣꯒꯤ ꯃꯊꯦꯜ